अहानबद पन्नम पाउसीदगी लोकसरगा Maheiloi any hatpa senabani haiba miyoi taruk CBI na fare Maheiloi liwang bi ningthoi ngambi amadi Hamzat mihata senabani haiba koki furuki miyoi taruk ngasi CBI ni Susampu district gi fare haina thajaba yaba paw man hairi CBI na faraba miyoi taruk asi numidang weram pung manga adu wadi Imphal gi Delhi tamna Air Asia da puk hairi maduda Manipur police ki team amasu yaw khena thajaba yaba paw sna hairi CBI na fagalaba miyoi taruk asi Susampu gi Imphal tamna helicopter da puduna lakhibani tungda Imphal airport gi Air Asia da amuk Delhi tamna pukhibani hairi fagalaba miyoi taruk asi gi manungda Kuki Students Organization Leimatak Branch ki President amadi Secretary su yawi haina thajaba yaba paw sna makhatari fagalaba sing aduri Pamilun Haukip S Malsun Haukip Lingnai som baite Tinai Khol Kimnai Jem amadi Tinu Fin hairi adumai namuk CBI amadi Manipur lenga ki maikei digi makoi phabing official oiba pawdi leitri hanisu paw sida makhatana sa phungdorakli tentang na topa paw mana naga sing da nomai kapsin duno kihan me yaningde Imphal West ki mapan Kangla Tongbi area da hokiba September 18 da khulai pai bisinga nomai kapsin duno maphamadu khundari ba naga phuluk ki miyam da akitu zungba piba thawang yaningde haina Kangla Tongbi naga forum na phungdorakli Kangla Tongbi naga forum gi maikei digi phongdorakpada me ahum dagi mafam adu da ngahak leitna nongmai kapsilakpa ki thabak sa tharakpana mafam adugi miyam maru oina nupi angang sing akiba ma pokale namit khrani gi mamang na kuki na khundaba khul khra digi nongmai kapsilaki ba thawdo du da yum amadi school sang sing da nongmai maru kya panki matam amada ingna singna leijaramba mafam asi lanpham ole ngahak leitna nongmai kapsilakpa sina hausik oiriba tangdu loita da phibam asi hena henjilakpa yai Maram aduna nomai kapsilakpa miyoi natragan organization aduna thooningdaba thaudok thulaktana ba wakhal tabiyo haina phongdorakli ngasi numida weram phongkhiba tongan Manipuri sipong sing amasung thokiba thaudo wathok sing dagi maroibi ipaw sing miyam da thamjagi ahanbada Kanglaipak ki Maira news dagi lakusaraga laumi singi relief oina agri department lupa crore kuntragani panga point taruki crop compensation package lathokre Thamanga suraba Manipur gi irang sina madi nong ningthina tadabana maram oiraga laumi singna pothok ningthina puthokpa ngamdaba loinana sengsak tanglakpana maram oiraga hingnabagi lanphamda awaba mayuknari lalasna solaba Manipur gi laumi singi relief oina State Agriculture Department lupa crore kungani pan ga point tarukki crop compensation package lathokre apun malaumi sinmi gi organization ama oiriba laumi sinmi apun malup lauksal na satakiba survey amagi matungina Manipur gi Singyaga taina bada lady below pumping the cookie militant sing the nomai capsule like one maramoraga, Tampaki of pumping the lady below me sing the low shoe was a ngam the badigi, low hector, lishing mapanga, satreka taragama low ubangam than a lady had it. Instead of Sigan the Sahi in agriculture gilamda, Saurakna lupak roar, Saniga kunga taruka point young kairom mangle, Masigamanung lupak roar, Saniga taragamatuga point nifuga matoirom, oiduna sada 93.36 kisangda, saying Saki poto una atay potok singa yang nabada, kwaidigi hena mang boy hari. Kanglup iranga sina soalaba district mga maruoina, Bisnupur, Imphal East, Imphal West, Kaksingamadi, Thaubal district ki manungda, Bisnupur district laidiba, lopam hectare lising mapanga satreka taragani manungda, hectare lising mga saniga marfuga, Nipan lungi sangda 54.04 lom low uba yadana laibana kwaidigi hena soalaba district amoire masigi manung the Imphal East na low from hectare lising amaga satreka humdrarom low uba yadana laiba anisuba mapamoire adu Imphal West na suba kwaidigi soklava mapam oire haina report asna pali Susampu district lo nariba Bisnupur district asi kwaidigi khudong thiba mapamoire district asi gi phubala Sugunu Sipai Naransena Khoirenta Kombi Shagang Turbung Wangu amadi Khoizuman Khunogi Laumi Sing Nongmai Maruna Pan Madiga asu open yaw batanatana Khwaidigi hena awaba mayuknaba haibadu oire Phubalagi oiriba phibam sing asi yengsinba sakiba Lauksalgi President Mutum Churamni na phungdokhibada Security arrangement pina Laumi Sing labukta satuna law uba amadi Peng basatpa kinabadagi law uba ngamdre Mangna makhatana hai labuk sing singanakna leiba amadi Me thagi hokiba kangluki iranga sina ayama matamda mathakta pankriba Bisnupur district ki khungangi lophamda nomai kapnabagi thawdok phokpana marmoiraga laumi singna labukta komduna lawsuba ngamdabagi maramoiki adomai namak July thadagi security arrangement piduna laumi singna law khoiba amadi law uba horakibane loinana state levels monitoring committee semkibane hairi agriculture department su iranga sina suwalaba sangi awaba khara makhai ko hanana thaba hawjuk lokhale loinana Ministry of Home Affairs na Home Affairs the irang asina suwalaba laumi sing the relief oina
crop compensation oina lupa crore 38.06 pina ustakshile loinana proposal adu ministry na ayaba pirakle relief package asi November tha phawbagi manungda irang asina sokolaba lawmi singda yenthokpa horagana haidi Ministry of Home Affairs na lupa crore kunthraga nipan ga point taruk pirakliba compensation package asi irang asina law uba yadraba matam agriculture department na jun thada ka hena sokpa lopham singyeng silaba matungda semkiba report ki matung ina hectare lising mga kasama ka kun ga tere ka point ni palom law uba yadana leiba sida pigani masigi manungda Imphal West na lopham hectare Sangwaga kuntraga mapan Imphal East na hectare Satruka kuntraga humdai Jeribam gi na hectare kuntraga tare Senapati gi na hectare Sangwaga Mogdraga tare ka point Marfuga mapan Thaubal gi na Sangwaga Marfuga matu hectare Sandel gi hectare Saniga humdraga humdai ka point kuntraga manga Vishnupur gi lisingani ga samaga Mogdraga matu yamadi Susampur gi hectare Saniga yangkai ga manga gi lokpam singsu yauri hedi RK Dinesh na hai law ubi yadraba lokpam hectare lising mga kasama ka kun ga tere ka point nipan na sigoy na mangli ba senpam si lupa crore kuntraga nipan ka point taruk ni loina na irang asina soklaba district singi lokpam sing deputy commissioner ying siluraba matungda competition tauna ba law sigu gi masing khangdokan hadi irang asi khaknatana nong matam sa na tadabadagi Imphal East district ki lokpam hectare lising kun ga matoi ka satruka kuntrarum law ubi yadana laibana law mising khamting na awaba Mapamasina ani subu oire haikin supau sta palakli makasa tarakpoi na to papaw mana rail gari gi makok yaudana service tawi yaroi Manipur gi irang loisina na vice minister N Berena prime minister unaduna loisina na bakhona gadabani Ranjit Manipur thokliba tha manga suraba kanglup ani gi sathiraba irang asi ki woroisina puraktuna tangdo loitaba Manipuram ohenna ngamdriba si Manipur lenga ki khwaidi gi asoba asoiba mani irang asi loisina na ba prime minister Narendra Modi ga unaduna wari sanana ba khonabada Manipur gi minister N Berena asoba thodang logadabani rail gari gi makok yaudana service tawi yaroi aduga wathu asi loisina ba khonabada se minister N Berena lokhom thokpa thodang lawdabadagi loisinba ngamdabani haina opposition congress legislative party gi lusing oiribu MLA Keranjana phondokre wafam singarang Delhi the youth of Manipur na sinduna ruling gi minister amadi MLA sing opposition gi MLA yauna gori sanaki baduda gori sanama purapa ngamdabadugi matang na congress gi MLA Keranjana pausi esiga gori sanama matamna phondokibane magna hai ngarang Delhi da pangthokiba mifam adu opposition congress ki MLA mangagi oinadi formal invite tarokide social media da Manipur santi hanjinana bo honabada ruling amadi opposition ki MLA sing lokhom thokpa thaudang adu lobiu haina youth of Manipur na khanglakpadegi congress ki MLA manga mafam adu suruk yakibane haukiba September kungo homdoi da ruling MLA kungo homdoi ka youth of Manipur ga minister secretariat ta pangthokiba mifam adu Manipur santi purana point mari da yanaduna thabak tong thokna bo honagani haipatai adubu mifam yaudabani congress ki oinadi point mari edu khangmangam khide MLA Ranjit na makhatana phongdokhibida ngarangi mifam aduda congress ki lusing bahana gi minister o ibobi gi maike digi thamkibu wafamdi youth of Manipur na tangdu leitaba Manipur ma purakna bahona bada ruling amadi opposition ki MLA minister singgi oiba mifam pangthokani habiti tai adubu congress ki oinadi formal invite tawbirakti adubu tawraktrabasu saruk yafam thoi haiduna congress ki MLA manga saruk yaba lakhibani congress ki MLA manga na lawudaba thawdang adu kari no haibudu hayo sabsana lawungamna bokhona gi han phongdokhi adubu haujuk center amasum state animakta BJP na lengak sasan tawduna laidibani maduna Manipur thoklibi irang asi loisinna bo hona gi hairabadi state amadi center lenga anina lokhom tokpa thawdang adu lawudabani congress ki di opposition oina laibani na makoina haibu wafam center amasum state lenga na tabide adubu Manipur santi lakani hairabadi congress ki MLA manga na lokhom tokpa thawdang adu lawuna haina phongdokhi haide haiki ngarangi mi pamadu MLA ke Ranjit ki maike ri phongdokhi haibadi Europe Manipur si wan thok lensi ngasi kauriba meeting asinasu mitai community khakta kauba si sumdabane Manipur da lairiba si community amakakta nate aduna koki nagana singba Manipur da lairiba community ki represent tauriba MLA mayam invite tawduna khanaba sida yahon gadabane aduga ngasi gi pangthokliba mi phamasina Manipur da thokliba irang asi lusinanaba decision lawba amangamloi maramdi masigi asauba thawdang lokhom thokliba si Manipur gi minister ne train makok yaudana daba mayam service taw yaroi thamanga sujilaglaba Manipur gi irang si chief minister na lusinana bhona dribasi yana lali irang sina miyoi lising kya mayu mai ke leitre Manipur miyam awaba ipak irang aduna lere madun irang si lusinana bhona gi hairabadi CM secretariat gi horaga chief minister na Manipur leiriba CSO mayam opposition amadi ruling gi MLA sing kauduna amat oina wa khanagadabani adugo chief minister na prime minister unana ba thawdang adu lagadabani adu lawphom to ko thawdang adu ngasi phawbu chief minister na lawde aikhoi masel
yetnagumsi saunagumsi muknagumsi safu kairaga kwakna harawi haibudu tagan haina Chief Minister na lokhom thokpa thaudang adu logodabani mangla makatana hai Year of Manipur na September 12 di MLA kyagi sahi khomba hore September 12 da Delhi da sali ba khong sisu Manipur lenga na lana gai tawni thamanga sujilaglaba Manipur irang asi santi purang ba Chief Minister na Prime Minister unana bo khotnai haibisi taba phangge karigidamakta ruling gi MLA Minister tharaga Prime Minister unana bo khotnaribano Chief Minister N Biren na mang tharaga hunafam thokpada thaidok tunu lairibis karigino Manipur lenga na tangdu laitapa Manipur ama purakna bo khotnabada police yaudana khotnabagi mami singatai masigi maram haibabu singilam na popi thaba reserve forest na lana yung kai sajinba thingna balenga na khonabada police yaudana thabuk tawi punama sigi mathak Chief Minister asi matik sadaba leader ama oibigi mami fajana tai loinana lengak sasan haitabadagi Manipur da thok loidaba wathok lanthok kya amadi kangluk irang asi tholakpagi asoba maram amani haibisi Chief Minister masa mangna khangjaduna atuba matamda mangna lokhom thokpa thaudang adu lauduna Prime Minister Narendra Modi unaduna Manipur thokliba irang asi lusinna na bkhona pam thoi haiki makasa tarak poina to papawmana CM Silu haibigi matang dari ehaki yawbangamloi susindro Year of Manipur na tangdu litapa Manipuram ohenabigi damakto opposition amadi ruling gi MLA minister sing lokhom to thaudang lawgadabani hairiba asibudi support tawi edubu makoina tawriba demand singi manungda Manipur gi Chief Minister N Biren bu singadabani haiba demand yeroklabadi maduda mak yawbangamloi haina CAF NPD Minister El Susindro na phungdokre wafam asi nahan makai Delhi da leirubadagi ngasi Imphal tholakpada Imphal International Airport ta pawmising unapada makna phungdokibane makna hai CM Sinba haibisi Manipur PR thamo haibani PR thamba haibisi kanamatana pamnade ai isagi oinadi Manipur kai yaroi separate administration demand to yaroi haba phireble CM Sinba haibisi MLA singi masingda sakadabane MLA loina resign toraga regional party ama CM haibisi Manipur sarkar thugairo haibane masidi maksunga yabang amroi ki atopa pawmadana Senapati district ta cookie sing total boycott tokre September 18 da thokiba gari thingzinabagi thawdu amada bolero da lakpa kuki khulai paibis nagagi khunja amada khutpak na tharama madi hairiba miyo edumakna numai kap thokibagi thawdu thokraba matungna kuki lupkhrana naga da lal khre haina phongdo kiba leirabasu thawdu odu ki matana kuki sing satakiba thawong adubu naga CSO mayam punsilaga mifam pangthokpaga loinana thawong adubu condemn tokre hairi Pausisna pamu paugi matung ina di gari thengzinabagi thawdo duda nomai kapagi thawong satakiba kuki gi miyo edu puthura o haibada hauji phawba puthurakpa ngamdre masidagi Senapati district kuki sing total boycott tawbi khongjang changsinggraidi Pausin hai kuki sing boycott tawbi khongjang asina maram oiduna Senapati district headquarter amadi district asigi mafam kudimakta kuki amata dukan phamba postai leibi handre Kuki masana pot yon ma thingjingkhre masidana tan Senapati district hospital ana lengdun leidiba kuki sing Pik thana lerambadu layengbu yaroi haina thingzin madagi kuki anaba khradi hospital thadoktu sena khrairi masidana tana Senapati district barada kuki sing leibi yaroi tanbagi khongjang haujik yamna kana satharakpadigi kuki sing samji khaituna sena khre loinana makhatan amuhana Senapati district kuki sing leibi yaroi haina warning tawkhrairi amaramdana private school authority sing maram sadana Maheiloi sing amadi oja sing de hena awaba pibigino AMSGO Housing Manipur thokliba irang asina kham thengna waraba matamasida lamdamasigi private school khara Maheiloi singbu takpi tambi dun hingnabagi lanphamna oja oiri oja singbu school owners singna tongan ba term and condition thamjinduna school khara namduna lakhokpagi thabak satharakli school owners singna oja singbu maram sadana ngammi matagum oja gi ikai khumnaba tambi dana madi miyoibigi hak khongauna duna nampu de lakhokpa maruina Maheiloi singbu school fee hulakti haibigi dama school exam yehonda bamadi exam gi result Widal thambagi thawong ama satharakli bas irang sigi yenglaga asigmo thawong singsi khudak gile kudabani haina all Manipuri students guardians organization fundurakli organization asigi general secretary Sumitana press thokpa si role sina hairibani bosem amadi kosem gi makedigi su Maheiloi sigi registration amadi form fill up na singbagi phi singasi haujik thokli birang sina maram oiraga supam nongphang khangdraba sentok lambi leijadraba miyam singi amadi Maheiloi singi dama khanbiduna phi singi rate hanthabinaba khangalakli loinana private school authority singna su bosem amasum kosemna lep registration amadi form fill up ki phi sing rate gi hena lobidana ba organization sina section world thangali sure sina hai private school salaina bigidama Manipur lengana private school regulation act 2917 sem ki ba sida oja sing munampu de lafuk ba yaroi madi makoi de lengana piriba basic PSP gadabani oja sing bu employee
Providence Fund EPF na singba thamgadabani haibana singba kaya yaukibadu private school salariba singna khantapigedabani loinana miyoibigi hak human law Ozaduna Kunaida Tauzariba contribution singadungang namadi Kangna Sapigadabani Haina Sirolesna Sumak Apil Torakli Amaramdana Kangluki Irangasi the Lake Hidraba Athawisiki Masakun Delhi the Lim Larik Tamangani Lisipriya Housing Manipur Tukliba Kanglup Anigi Satirabi Irangasina Maramoduna Lake Hidraba Athawisiki Masakul Long Lemna class 10 forward Delhi the Larik Tamnabigi process to Wahorena Malem the Mumming Later Basal Environmentalist activist Lisipriya Kanguzam X Twitter Thadorakpa Warolamanai, Warolus Namakatari, Delhi the Lyric Tamnabaki the Maka local Liba Kongtangs Apava, Delhi the Liba, top school Natane. Kudong Sabsi Pambasina, Lisipriya Kanguzam the Gi Atupumatamda contact of Hero, Puna Angang Samur, Mingsan and Bakipanam Tamle, Mashida Lisipriya Gimekedi, Angamating Pangani. Mayam na sukmakoy gidam ang mamating pangbiyo hay bahidi. Amaram the X that Hadorop atop Worolamada, Manipur tugli bakang Irangas Narendra Modi government ki divide and rule policy na tukan mani. Double extended oiba topiro. Nakala ni makaw na paminaduna permanent solution pro na boho na biyo hay kinasu paus na makata na fundorapli. Makasa tarakpo na to papaw mana MLA Robindro na Ras Midisti de lupa lak ama mating pangkre Manipur tugli bakang lupa anigi akan malala sida marebak maramdam kanana boho na wada aso apan nang labasingda lem na laying bagi thawdang lawduna lak diba Ras Midisti Hospital ngarang thanga kendra gi MLA madi MS PCL gi chairman su oiriba Tongbram Robindro na lupa lak ama mating pangkre senpam adu Ras Midisti gi managing director Hobam Rajenda MLA gi loinabi Priyadashini Laishnama kusina kibine Sial gimating kusinaki ba do naman hay ana leng singa sinalewa ki luro tan phamis de lawri ba thodang si yamna thakani haini ana basing yamna thuna fakat po isno MLA gi meki digi su anga mamating pangana ki nakalamaromda September 13 ki angan ba yukta Susampur gi Imphal tamna haigalakpada Nambol accident thokpadagi hauzi Ras Medicite laying dunu ladiba miyoi sindu su MLA gi loinabina sangduna yengshin baga loinana sial gi mating su pangkhai aduga hauskui na di miyam paus matang sa sinjara gi mas miyam puna no update ngamin si